Welcome to Impact Talk to Manipur. Adom ni yang biriba ngasigi Impact Talk to Manipur gi episode da guest wana legend biriba se dugum laba National Teachers Award fangbira kraba adugum laba oza Khangembam Indrakumar hauji na adugum laba Kumbi Sandong Upper Primary School da Assistant Headmaster gi thau pudun leibiriba oza ne oza Indrakumar bu Impact News gi studio ji da taram na okchari oza gi thawar phung dokchari oza ahan mada atai atai gi wari sing se lak tringai da oza gi ima baba adagi oza gi pokpham lamdam adagi education na kadai bok changthan birakpa haibna chingma adu matang kitang thambi ai si kumbi satapur mani lekai haina makamar pokcha bani ai gi baba lekhidre ai gi ima hoji ai gi leminari ai gi baba gi ming khangem tomal sing kawi ima na madho kauje aduga hoji ai islinau tariat ni itakte ise ahum adagi ikade sanapi ma aroi bada is nyau ni pa ani aina mari suba adugumba imai pan pokpi dagi mari suba masani pani ado oja education jidi education se thodo nona isu yamna ka hena thawang na tambadi ngamjarakte adu ai si metric pass tawra matungda ai matam duda ai si metric post da thabak si 1991 gi February 19 da ai si order thoktan ai thabak changmani adubo ai hoji ai isagi qualification body ai adum school tawna Kumbi college da admission tawdana sum exam body akoi graduation bauti adum loijare sir ado oja hojiki handaki oja na phangbi kirba National Teacher Award September 5 da handaka New Delhi da pangthokiba yamna chinglemba thoramdu da oja na phangbi kiba award se nataba atopa na mamang da kari achievement sing di laikre habdo adu kitang thambi oja mamang da 2013 da Manipur government na akoi State Teacher Award haiba ama 2013 da IPB kre ari atopa 2014 da akoi gi iramdam Kumbi da pijaba adugumba ahong memorial award haiba maga phangjakre 2016 da Indira Gandhi National Excellent Award haiba adugumba masu ai phangjakre adragi amu haiba 16 asimakta da akoi gi World Teacher Federation na adugumba nomination role model award ki damak nomination lakhi adubai khudong chada bakara dagi madumakte lobu chatsakidre aduga 2018 gi January da koi gi India samna organize tawba adugumba chingu masu khongnam thaba award haiba masu phangjakre aduga hoji hariba koi gi National Teacher Award 2017 asi hanak September 5 da asumda phangjarakani oza gi sinpam jida laibiraga yamna mai pakpa oza mo ina award ka yamna laitinga oza gi oza mo ibagi sinpam ji yamna mai pakna changchin bi ra tare sidai jida oza na atai sinpam khanbi da dana oza iba sinpam jida changbirami ji mayamna thabak changna yena changmubuda oza oi jida chanaraga leramira natragana angang moringai dagi huna oza gi punji gi horakpadagi hatare oza iba sinpam ji oige ka na mamang khangi bu khotkiba hana laibibira kamai do kaisu aisu masida oige habagi dikhalapa laite adu aigi se sans haiba tare tawdana aisi sanghi badagi ngasagi sangla matung sida aisi sumaina ozagi simfamda laabane na adugi angang singi damakta sumna aina kitang tawjaningba ama adum bhajan phawrki bai tare almai tawdana ngasagi tabak saina oza oina ngasadi adigona tawdabe adi hai pot amade su khalapadi laite ado oza hadaki Phangiba National Teachers Award si kamain tawraga award sigi matang na khangbirakibno sigi apply tawbuna kamain tawgibno habna adu gi matang na jukitang thambiu award si aigi thak thongba official sing AIDI kambona dum aigi state award thaba matam dagi 2011 swai dagi makoina pau bibiraktana sumain state award thar u khol oina tawdagi process adu matam dagi horupani state award si phangle ani smai tawdana amuk hantaki national award si sizu makoina pau pirakpani sumaina national award lakadawre adana tang asupagi manungda submit tawr oina adamaina tawrkanda award ki process si laksabani oja matang hida ung laksaningi je India pumbagi oina mi lising taruk hen bagi application ji dagi mayam ji screen tawra matung jida sam
20 ga khara haitare mi kun ga khara khangalak pasida 45 sorry 45 khangat pasida ozagi ming yorum basida ozaji hariba award sigi damakta khalle heba pawji ozan ta madamda ozad kari fawbi ki mayam share to masi akoi hana su akoi state ki waina nomination ahum thai ahan ba selection tawdringa handaki 17 gi national awardee se award se ahum se akoi manipur goza ahum se akoi hana na award se khandringa da akoi se presentation utpasale delhi da adugi akoi gi ncrt ki campus da oza ahum sale akoi amana higher secondary lecturer ni are amana sujampur da gi oza akoi gi junior school gi hemasar amani primary gi wain ai sumaina akoi hum sar pasida akoi hum se presentation ulur kanda select tawre have se nimi humni marini mukler kanda andamaina akoi da pau pire yamna aingonda yamna thajadaba adugumba amadi phauki aduga hoi yamna ka hena nungaibadi natte haidi phau de aduga ngasai aina tawruba achievement khitang tawrukdo sum angang gi damakta aina sangna sum sahi kuni thoi humdoi suman school la kanda tawruk achievement do madu akoi gi HRD amadi manipur government madu ubi rakanda tawbuni haibagi aingonda ubi haibagi pot amadi aingonda adugi mati phawe nungaiba national award ma phangle haibagi aingonda di kanna kan tawbudi wajade sa sumaina masagi hanai normal oi bele to ko dum naji sam cham bakra excitement khara khak natana hai tare ko ada matang hi to ja viewer ma'am na su impact tv mieng ta viewer ma'am na su so idana ying taning ngane khanje ozana sigi sang abu matam jida oza haiba sinfam jida laibi matam jida thengnagi ba struggle sing hai tare awa nuai sing do adu kitang ma'am thambi awa badi yam thengnare di 90 ga 1 da IC thabak changle 94 da regular tare 95 how was atopa school amada lei agi parents school haiba tare hoji en leisure school se amu public interest da IC transfer la kanda IC 95 ki November 14 da transfer lai aragi next year da 95 96 ki May 21 da IC matam duda akoi gi zoning education officer sina IC ozal retire tawgi bai tare ai mamang da lermo oza ama khal retire tawgi ba tawbudagi IC anamaina administration akoi lo after hait anamaina in sas to oganda IC school se aina amuk senarakpani matam dudagi hauna ai excursion se hore ai leram liba kan school se leram liba challenge mayam sai thengna ba hore haidi LP school ne matam dogi building su yam saude ari building ari bane aman mane flooring leram de adigi separate wall leram de ora hall maina school building ari bama khara phalang ga si kai tawom leram toilet leram de kwalu toilet si matam angang 81 students leram LP school gi toilet leram de toilet se ai hek in charge pai ba ai next month ai toilet ama sare tenki tawre checker ler kanda almai tona separate wall tawre flooring tawre suman isgas ni how stakan se hore satra financial management di adum ai lanai ni ai ngamjaba khara tawr ka matam ai tolop se yam pik elising ohum khare na phange ko tasengna matang ni da oja gi wakhalol sina oja da sigumba mana si award asi bharat pumbagi wana india pumbagi wana tongana khangalaga singba award am pirak nabagi maram achok maram hai taragadi lupa lising ohum ga khara khak phangba singba salary sidagi kai thokpa nataba salary du loina sizina thokrasu hena hapsalaga sagadaba mawongda school gi toilet adigi flooring do semana chingba mayam asina award si phangnabagi achok maram am ne abji thamjage oja makha tabu wari libi oja hujiki awan wai matang hujiki sina amu haudokpagi area mani angang sengalale sahi gi sum angang english tawre oja di ithanang lere 97 da oja nupi me edo habe akoi ni kalere akoi ani sina mu angang si pubo da warle wabada yamu local teacher si 98 swai da gi local teachers engage tawa hore arasu agi phangjer salary se gi khara kai ba hore oja ama tawre ani tawre ahum tawre 2010 bawda 97 98 to 2010 bawda oja ahum engage or ga la khare sang na ai engagement tor ga ma gi agi pihum to ko nen pira la adi matam du da di akoi service abigyan gi mateng su phangde galingai da di 4-5 swai da gi school maintenance grant khara ga phange mai tawna la pa si oja si mari ahum phone ne khare aragi mu manipur government na 2010 da primary thak ta upgrade taw matam da oja mata hapte akoi ai amadi edo akoi ni khata
matamda angang sahum surole 150 dagi plus 150 ma increase torole ba tasengna swaida Imphal mayon da haija batare government gi school yamna chagukna na leiba jaga sidadi mahiroi masingdagi oja masingna henba institution ju yaure haba mayamna ngangna ba tanarabni sigumba tanja sida satra chahum leiba institute amda oja ani khak leiba habi ju achobo question amni kari no habi je sidai langa chingjin ngai machak oidabra habi ju achobo wahang amdi oidoi ja kamaina manage tobi ngasai angang chahum je oja ani na kamaina manage tobi anda thambiu ja singasai gi aina 2010 phawbadi oja ahum engage tawre akoi aini ga manga sure sir adragi am 11 dagi di oja taruk engage tawre local teacher taruk se engage tawre madu aigi salary dagi khairga oi minarak pani maramdi matamda aina tawrisina aigi paisa tolo phangera phangore anga game school amada live angang mayam du madu gi confidence ai manganing deba parents sing confidence angang sing confidence manganing deba plus amuk ngasai aduna angang gi ne oja gi ne matamdudagi hauna RTE sanare 10 dagi anga emission fee lawdre makal amadagi fee lawdre 10 to 10 dagi hoji fa amta lawdre haba amasigi school maintenance haidi laiba phandi adum marang kaide sahi madali sing kunthani phuji ju maintenance torini angang sohum gi se laiba pramane sohum laiba sohum gi se lero question namlo everything khudi muksi adai school SSA gi school grandi adum yam sauk do bai tare sing tara mari manga gomba da maina sahi mada school ani punjila kan maintenance grant adagi school grant punjalakanda admai tawna masi masu lei adana hojik 2011 da oja taruk engage tawbusi matam dudadi sarkar gi oja si bel tawbadagi oja si adu hapte 12 changsilakan sida SSA gi oja khara hape oja ama kak thunge school da Manipur goina oja ama si morang dagi thunge masu next year da mu maje upper one ngare upper primary teacher ongi badagi ma amuk chakhare ade kharlerga ama muk sile sumai tawdana oja si leibham thopa angang ni sahum adum hengre 11 dagi 11 up to hojiba sahum adum leiri ha sahum hena leiri ha school se ado ja matang jida laksani wang jina sumaina aidi award khar fangalore ai salary pumba school gi da kathuani hadna sum mayam gi damaktani mairoi sing gi damaktani angang jingi chakot abne na khallaga sum penthok biba yadoribra lengak ta kai matamda lengak ta onjalaga saibining bagi waklon ge porok pa yaw dabra kai waklon le bioja lengak ki mafam da ojagi mi ai jab tare sai badi aisu saining de aisu part amane ba aisu sarkar ya dugumba haidi aina angamba contribution tarung de habi wakhandi adum phawe adu tawudu ai ge habum thokudi dum hairi honorable sing da hairi adagi respected director sing da hairi officer sing da hairi ai ngamige di tawge habi ge wakhanne ai ai lejerisi karimba yarga di sinbiyo habani sinbiyo aduga ai si tasena hargade hojik leben se wadi yam ware ai sahi kun hum doi sumna ai se putho kan dai hoi se ngasai gi madugi phone engro loi phangya ba putho ki myam dana ai se hojik se mayam ge sumaina encouragement tawbagi okpagi adagi nungai bagi mayamna thaja bagi pibirakpa encourage myam aduki matik nungai ba angang singi performance also ini state level da district level da angang sing se su ngasai gi co curricular lam se su angang sing se ai adum aduki mathwa yam hone ya ba any state level national level mo yoba angang yauri haba adi state level da lakani angang sing sia damai tawdana competition tawhangani angang nena suto wa class 5 ki standard nena angang si prize di adum loba aragi aeroplane park kan sen tho yeng angang si adugi mati ai di samba pick punam tawjabado ai su ikai gadra no kadra habi adum bagi adugi bhawa angang sing si stage performance ka batan beraga di damai tawna state level da national level da district level da adum ai di achievement si fazana adum kan taw busu adum tawre ha sumaina adum taw kan ngasi 2010 11 dagi adum tawr ga isi co curricular se angang sing adum pukul lakpani mai tawdana lae adun hojik se adum ai ju habam thokwa hai director sing da jagi honorable sing da sumaina lari pm se ai ju tasena har ga di sum ai ju sok thaban nai de hai bani nair ka duine ba ju maram de hojik aduki mati war ka duine aduna yar ga di sumaina arrangement tawbiyo hai di thamam thokpa upper sina handa khatu on mani hanadi primary si 5 phok dane ba upper ji handak 18 gi hagol pa jida upper ji on badagi angang khara 6 angang khara leiba hore matuna upper haibi gani hana primary thak ne ba leiri je kois yam seng ha da ojana thambiri je adugum laba sok thab nai dana ojana kathok ga loina na honna jari busina sen du ngang na traga ju honna ru budugi thamoi seng angang jingu demokta mairoi jingi dum ta ojana honna bi budugi
return di minungsina thaujana return di lai habni adu tasengna simangna yarakta batanja ojagi pangal thauna punging loksing sondha gi batanja ju lakadau balai haibani ozan tambi je maduna madu laktringa da lenga ki mai kai di matam jana ming sangbiu ha ofam ni ozan tambi je adu matang ji da oja da lakchaningi je oja national awardee mani oja haiba sinpam ji gi lam ji da oja ama haiba ji oja gi wakhalol da kamaina thambi kamaina define tawni oja ama ji oja ama gi quality oja ama gi gun oja na harak paji soidana viewers na soidana tabi na ngam kana yana kanjai asi ai gi motadi oja ka kinate oja sisu magi duty se ai sagi duty se ai kanano haiba sim ai masa khangdragadi any thabu khudimukta ai kaidorino kaidogduino haibana singbasi any hiram khudimukta oja orsu amorsu madugi potu mahana khangba mathok ta yaba isi kanano haibasi adagi ju hojik lairiba train sida ising chen haraga ai gi motadi ai gi duty du taseng haraga di akoi miwe besi school tamliba angang mayam si loinamak yamna maman yamba angang ataneba ai gi isa si aina yamna kaino ina khaliba maman yamba yam musiba adagi isa si bu semning bo ening ba adu mangataneba adu milai mayam du ai adu so isa neba miss haidi makhoi si mai khwaidagi tangjaba phangjaba masa sing du neba adu ai ju isa neba adu aina madugi pot sing du aina ngasai gi ai sina ai isa sina private school thado kanda angang mayam du o kan to boy to do boy na ban to targadi ai tari migi man hujira masa du ai isa gum sing du adugi wakhalola mai ngon su lei aduna mayam si agidi isa re isa dong na khala kanda ai si agi wakhan si taseng hargadi hoi aina tawri thabuk si ai si thabuk si changuragadi han gano haibi wakhanda ai khanjawum su lei ana changi ba thabuk to ai mai pak targadi ai ngonda hinda jadaba adugu mantragana ai laiba angang mayam du ai isa di mi uheninge fasta haninge phajaba chelaninge mi mjaduna kadibe imang handoriba haibagi ai ngonda adum bamma ler kanda ai taseng hargadi ai sangharba sahi kunga taruk tare sore aina sigi oja ji simpham dida ai oja oigena khallaga orpudi nate ngasagi ai sans haitare sans nataba ko aina haidi sans ta phangpa keno si laibak tamamadu da ai si singchen hagadi sangurabene na laibak tamamna ai masi tawba yaba wakhaldon dida ai ngonda hana isada khara yaujabaduna ai tawba ngamine tasengna adana masi adune aina hajari si oja nate khudimmakta aigi duty si ai kanano kaino habasim aina hana khangba mathok tai adu kanda yam nungai oja na takpi je oja khak haiba sinpham ji natana any paru sinpham jing du da kathok puga loina na thamoi seng changjan butu maduna hena tangai fade yam nu jan thambi je adu oja matang soida atem break am khak logjage break ki matung da hoi lainga ki mafum da phungdok pining ba adagi atopa government ki school sing da oja oi biriba lamdam ji gi khunai ji gi oja sing da kari kari wai thambining ba haibna chingba matang da wari batai amu laktan tawjage matang soida atem break am khak logjage yamna thuna hanjaraki impact news bu yekta nabi Impact talk to Manipur da break matung da amukha na taram nokchari ngasi akoi Impact News gi studio da lengchin da lebiri base dugum laba National Teachers Award fangbirak lemjaninga orba dugum laba awardee oja Khangembam Indrakumar hojina akoi gi kumbi sandung upper primary school gi assistant headmaster gi thawai bubira ba oja ni oja break matung jida amukha na su taram nokchari oja break matung jida oja da lakchani mu wangje private school singjidagi government gi school singsidagi private school singsina amma khena pangaga chaliba hena scoring torisi karina ne lobi masada horisi ojagi miyengda karada men khatlaga asobi jagar wada semdu oga masi level manana pukhalakpa yagada ge hebo fun thambiuja masi ngasagi agi motadi ngasa aina panjakriba mamangda panjakriba aduda isagi duty responsibility se khara haidi khara aina khara risk khara wana lowba yadugi matang da so aigi mota kitang thamjaninge maramdi isengchen har kanda akoi ji government school gi khara sum komthok sabagi kanom su leyeba adagi su muk lainga ki magai dagi su thamam thokpa magi matik saba infrastructure bo haro adagi akoi gi oja bo haro staff bo haro ko sumai to dana masigi gap si le na ba masigi gap sida mu ai isengchana ai employee sa sina chance lawnaba adugumba gi
ꯀꯩꯅꯣꯃꯁꯨ ꯑꯩ ꯋꯥꯈꯟꯗ ꯁꯨꯝ ꯊꯝꯖꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯣꯠꯁꯦ ꯑꯩ ꯏꯁꯥꯁꯤꯅ ꯐꯖꯅ ꯑꯩꯒꯤ ꯔꯣꯜꯁꯤ ꯐꯖꯅ ꯂꯧꯔꯀꯥꯟꯗ ꯑꯩꯒꯤ ꯂꯥꯛꯏꯕ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯒꯤ ꯏꯆꯥꯅꯦ ꯈꯜꯂꯀꯥꯟꯗ ꯐꯖꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯇꯧꯕꯤꯔꯒꯗꯤ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯁꯤꯒꯤ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯗ ꯕꯦꯅꯤꯐꯤꯠ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯒꯁꯨ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤ ꯂꯩꯇꯕ ꯍꯟꯗꯣꯛꯏꯕꯒꯤ ꯃꯔꯝꯁꯦ ꯃꯁꯤ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤꯁꯨ ꯑꯆꯧꯕ ꯑꯣꯖꯥ ꯑꯩꯒꯤꯁꯨ ꯑꯆꯧꯕ ꯔꯣꯜ ꯑꯃ ꯂꯩꯌꯦꯕ ꯑꯩꯅ ꯒꯚꯔꯟꯃꯦꯟꯠꯇ ꯇꯥꯏꯅꯕꯒꯤ ꯄꯣꯠꯁꯨ ꯅꯠꯇꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯁꯣꯏꯕꯁꯨ ꯑꯗꯨꯝ ꯋꯥꯠꯇꯕꯅ ꯂꯩꯇꯕꯗꯤ ꯅꯠꯇꯦꯕ ꯁꯤꯁꯇꯦꯝꯁꯤꯃ ꯑꯗꯨꯝ ꯈꯔ ꯁꯨꯝ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯌꯧꯗꯅ ꯁꯤꯁꯇꯦꯝꯁꯤꯃ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯍꯥꯏꯔꯣ ꯑꯗꯒꯤ ꯁ꯭ꯇꯥꯐ ꯁꯣꯔꯇꯦꯖ ꯍꯥꯏꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯂꯩꯔꯤꯕ ꯁꯤꯃꯛ ꯄ꯭ꯔꯥꯏꯃꯥꯔꯤꯅꯦ ꯑꯞꯄꯔ ꯑꯣꯜꯂꯦ ꯅꯟ ꯇꯤꯆꯤꯡ ꯏꯁꯇꯥꯐ ꯑꯝꯇ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯦꯚ꯭ꯔꯤꯊꯤꯡ ꯈꯨꯗꯤꯡꯃꯛꯁꯤ ꯑꯗꯨꯝ ꯑꯩꯒꯤ ꯏꯊꯧ ꯑꯣꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯣꯠꯁꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜꯒꯤ ꯈꯦꯠꯅꯕꯁꯤ ꯍꯧꯖꯤꯛ ꯑꯩꯒꯤ ꯍꯦꯛ ꯅꯛꯅꯕ ꯁ꯭ꯀꯨꯜ ꯑꯁꯤ ꯀꯨꯝꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯡꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯃꯒ ꯕꯥꯎꯟꯗꯔꯤ ꯂꯣꯟꯅꯩ ꯍꯦꯛ ꯑꯩ ꯁ꯭ꯀꯨꯜꯁꯤꯒ ꯑꯗꯨ ꯃꯥꯒꯤꯁꯤ ꯀꯨꯝꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ 9% ꯄꯨꯊꯣꯛꯄ ꯁ꯭ꯀꯨꯜ ꯑꯃꯒ ꯂꯣꯟꯅꯩꯌꯦꯕ ꯃꯥꯒ ꯑꯩꯒ ꯀꯝꯄꯤꯇꯤꯁꯟ ꯇꯧꯕꯗꯤ ꯑꯩ ꯉꯝꯗꯦ ꯇꯧꯕꯇꯕꯨ ꯑꯩ ꯇꯧꯕ ꯇꯧꯔꯀꯥꯟꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯈꯔ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯇꯝꯕ ꯋꯥꯔꯀꯥꯟꯗ ꯂꯥꯛꯏꯕ ꯑꯉꯥꯡ ꯈꯔꯗꯨꯗꯤ ꯑꯩꯅ ꯃꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯆꯥꯗꯧꯅ ꯍꯣꯠꯅꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯀꯟꯐꯤꯗꯦꯟꯁ ꯑꯩ ꯃꯥꯡꯗꯅꯕ ꯂꯣꯀꯦꯜ ꯇꯤꯆꯔ ꯍꯥꯏꯌꯔ ꯇꯧꯗꯅ ꯈꯣꯠꯇꯅ ꯍꯥꯏꯗꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕꯒꯤ ꯂꯦꯚꯦꯜꯗ ꯈꯔ ꯑꯗꯨꯅ ꯑꯩꯒꯤ ꯋꯥꯈꯜ ꯈꯟꯖꯔꯨꯕꯒꯤ ꯑꯩꯅ ꯇꯧꯖꯅꯤꯡꯉꯨꯕꯒꯤ ꯂꯦꯚꯦꯜꯗꯨꯗ ꯉꯝꯖꯔꯀꯥꯟꯗ ꯇꯧꯖꯕꯅꯦꯕ ꯇꯧꯕꯗꯨꯕꯨ ꯉꯁꯥꯏꯒꯤ ꯑꯩꯅ ꯈꯤꯇꯪ ꯃꯃꯥꯡꯗ ꯊꯝꯖꯈ꯭ꯔꯤꯕ ꯑꯗꯨꯅꯤ ꯑꯩꯁꯤꯅ ꯑꯩꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯍꯧꯕꯗꯨꯗ ꯑꯩꯅ ꯆꯥꯟꯁ ꯂꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯃꯁꯤꯒꯤ ꯀꯩꯅꯣꯃꯁꯨ ꯒꯦꯞ ꯑꯃꯁꯨ ꯂꯩꯌꯦꯕ ꯆꯥꯎꯅ तसेंगना ओजान तंबिरिजे गवर्नमेंट स्कूल गा प्राइवेट स्कूल गा लेंगा मानना पुखना होनरकपदा स्टेक होल्डर पुमनमक हाइब तारे माहिरोइ सिंगी मो पावरिबा अदगी माहिरोइ सिंगी सिपु ताकबि तंबिरिबा ओजा वरिबा अदगी पुमनमक सिगी मपा मपु ओइबिरिबा लेंगाक हाइ तारे पुमनमक सिदगी असोइबदि खगदि लोइन लेनै अदुमकपु तंगाइ फदना ओजागी सिनफम दे लेबिरिबा सिंगसिना कथोकपगा लोइनना आइगी सिनफमदु मसा खंगबिरगा हाइ तारे थामोइ सेंगना चंगसिनबियो हाइबने मतांगजिदा ओजादा लाक्सनि वांगजे ओजागी स्कूल दा लेरिबा माहिरोइ सिंगसिगी दमकता छात्र सिंगसिगी दमकता ओजान होजि करिगुम खरदि ओजागी अंगम लेवल दा होनबिरिबा ओजान होनबिरिबजे पेनथोकपि रद्रा आदि माहिरोइ सिंगसिगी दमकता ओजान होनरिजे आई यौद्रिको सिंगै वालिको हाइबन चिंबा अदुगम लेबिब्रो ओजा थामोइदा करि फाउबि आई हजिसे अइना तौनिंगबसि याम वाली दि angang se government school tamba khoi gi parents sing sina lawriba role se yamna neme khoi lawrisi maramdi parent ayam bi nate khara makai di yam phajana haidi angang si haidi khitang ngalo pi bi rakanda angang si tuition school da phi thi ga dawuduna angang si tuition tawbira ga di angang si 11 si private school ga mana basu yawri haba adu sona ta bi da government pi di ba area mayam si uniform hairo textbook hairo emission fee lawdaba mayam si masi sukang khang da parents su mayam lay haba मसीगी अवाबसिना कमाई तौगे अंगांग सिंगसी खरा लेरगदी इकाइबदगी मा ड्रॉप आउट तौखरेब मसी ड्रॉप आउट सि तौदनब लंबीसी अइना मो कई तौरगे अइ वखनजे खनबिदी कुइरे आइसे अदुबो अइंगोन फाइनेंशियल प्रॉब्लम सिगी शॉर्टेज होबनेना ngамदब अदुबो हंदक्ति अइ इसोरना चामदगी खरदी हौबदी हौरे चांगयंग म तौरी अंगांग सि अदुगुम स्लो लर्नर मयाम मा हाइदी मखोइजी मसागी ब्रेन सोनजबदगी स्लो लर्नर ओइबमा कामनदबदगी ओइबमा सि मखन मथेनेब अद मसी खुदिमक ओरगसु पेरेंट्स सिंग से आइना हारे लाई लोइना पुथोकपुदि ngамद्रे अखोइ पेरेंट्स मीटिंग तौरे कमिटी गा पुलकांदा तौरकांदा सुमाइना अंगांग सिंगसी सिगी अंगांग सिंग लेवेन सि याम नेमि अंगांग सिंगसी स्कूल ला थमागे सानबा एरिया दि नखोइ पोतो ओजाना आइना तौरगे हाइबगी सुमाइना हाइनरकांदा यानरकांदा अंगांग 13 मंगा होजे आई स्कूल दा बोर्डिंग हा कांदा ओनली मखोइ सानबा एमाउंट सिन नोंगदल पायांखै सारामदल पाकुन मंगाइ सांगसि पुहलकांदा सुमाइना मखोइ सि ओजा अनि अन वार्डन थमकांदा अरुसु आइगी खाइजबन तेदगी सुमाइ तौरकांदा अंगांग सि फुगनबा मसि कुंथ्रादा नते मै थम अंगांग याखै हुंफुनेबा मसि ngамदबा हाइतारे मै सानबा एमाउंट खादो पोरपो ngамदबा अंगांग अदु आइना लोइन कोसिलुबदि ngамदबा इसु मसिगी तौनिंगबा लेरि अदरगी आइगी हगुललेबा आइगी स्कूल प्लस सराउंडिंग गी लेरिबा स्कूल सिंगसि अखोइ हौजिसि लाइसुगी एरिया सि लोइना याम नेमग्रेबा लाइति ngसाइगी प्राइवेट स्कूल सि फजन तमकांदा 80-90% फंग्रेबा लाइसु एरिया सि एरिया में पूरा होर ले होरेबा अदन अइना लाइसुगी एरिया सि तौगे हाइदन हदक्सि नेशनल अवार्ड फंगबगा आइसि लाउथोले अंगांग सिंदा आइसि निमिसि इम्फाल दिल्ली हलपसे अंगांग लिसिंग अनि मु ओमेबा आइगी युम आइगी स्कूल कनो सरोक्सिदा अत मयाम ओक लेरमे ओकसिदा अइना
adamai to lauk thue isumam tawning na khoi gi damak ta aduna khoi se every Sunday class haina ko Sunday student Sunday class ming tuan ba masida naina dawri si any hiram khudi mukta naina ba yaba area ma yabam leyaba laisu gi area sida syllabus sing du nataba content sing du nataba si ai pangthok ke ha be ai handak thar Sunday taw khre angang di matik mapung pha di maram di pau khangna bu wali ama tawri ama tawi taw alatan masi mo jai ishwar kurumi ngambo hen bi yoina ade aina state award phang matam da kendri gi thak ta pangthok pa adugumba aidi to ba item various item hai tare item tare em pantara si thamganda angang sing si private school government school aided school mayam si punjil lakanda haidi makoi ji private na har pangi ta ki ba adum thok tana ba ai school angang sing si loina ayama sok ya halim ni mathematics competition essay painting monologue elocution adagi quiz mayam ama item tara thamganda 13 dege inga si pang thok li ba masi paisa leite budget leite mayam dagi khai bi ni bi ni any director body yodri DI sing adagi local authority sing adagi local body sing adagi padhan sing council sing near kanda oja sing near kanda award patana ai puthok sara kanda ai thobu ne na abai tor kanda ai masi ngasi bol yatana pangtho iro si handakti adamaina class 1 to 5 category ma adi 6 to 8 category ma 9 to 12 category smai torna si pangthok pa si ai state award phanga matung pangtholok pani ai ngasi bo isona chanbi den pangthok ngamli ade hauji amu sing tawni posi si mu leri ade amu angang slow learner mayam si amu loin thamningli masigi posi ade aingonda di awabadi financial problem di oire adum pot ti leye sa tawning badi mayam adum badi matang ni do jalak chani ji ko khunai ji da awai ke hani government gi school sing ji da leiriba ojagi sinfam da leibiri ji da ojagi message sajab tare ojana kari paujel hai tare thamoi dagi oiba yamna chai thang na taw dong na taba thamoi dagi oiba kari wafam thambining ba do kitang thambi oja masi aina zai su panjare adana masi akoi si ojagi simpham na sangore oja si human engineer ne na mayam akang haina haina riba adana masi admai tawdana aidi ising sena aigi isa dawna khalakanda angang singsi tungda makhoi gi laibak se kaino ha kanda game spoon tami angang singina amukaina slow kanu oyeba ai tani makhoi ji ju hayang private school tama mayam du makhoi ji mana ne hingu bayana ba leban ka tawar su yawna na ba eni o me yok tawdana oja singsina kadang sacrifice ujan sengna haidi matam haidi aigi time bound si nangna ba haitare thengna lakpa ngana kumana ta ba sigum bagi haidi aigi matam manung channa tawrkanda ai si kitang di khara sacrifice kitang di tawani ai wakanda ai natana ai kakina ta ba ai si hai hai na ta ba maram di lak riba generation lakado mayam ji kitang khalakanda ai sadong ur kanda ai sadong khalakanda mana kitang ta yamna phajabo wakhalon ne ojana thambiriba ojagi school gi mairoi khak sembi natana atubo school gi mairoi singsu yauna competition na chingbo kyam pangthoga private school adagi government gi school lairiba mayam ji tona tinana samina ba yana no gi platform ba sinbi dana ojana yamna achauba step ama achaubu khongthang ama thangjanna honna biriba si mai pakbo oyusino haiba ofam ji thamjage oja loina matang swaida chilena unaduna ojagi award phanglakpa amadi ojana oja haiba sinpam ji da laibiriga changsan biriba sida thengnari biriba awan nuai ke ai matangda yan marik chumna sugai na thambiram gi damta impact news gi mai kai ri oja bu haningai letana thagar phongdok chari loina matang swaida impact talk to Manipur loisinna nabgi tanja du lojage pumnamakta gi kaina ya thang lojari